ꯇꯩꯔꯕ ꯃꯤꯑꯣꯠ ꯈꯥꯕꯩ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯔꯣꯃꯦꯟꯗ꯭ꯔꯖꯤꯠ ꯃꯣꯏꯔꯥꯡꯆꯥ ꯄꯤꯗꯣꯂꯕ ꯊꯋꯥꯏ ꯀꯌꯥꯅ ꯈꯥꯡꯂꯤ ꯀꯞꯅ ꯀꯞꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯁꯥꯔꯕ ꯈꯥꯡꯖꯥꯎ ꯃꯅꯨꯡꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡꯗꯨ ꯃꯄꯤ ꯇꯥꯅ ꯈꯥꯡꯏ ꯀꯅꯥꯗ ꯋꯥꯀꯠꯂꯨꯅꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯋꯥꯌꯦꯜꯂꯣꯏꯁꯪ ꯃꯤꯑꯣꯠ ꯈꯥꯕꯩ ꯄꯥꯏꯗꯨꯅ ꯖꯥꯇꯤꯒꯤ ꯏ ꯊꯛꯂꯤꯕ ꯍꯤꯡꯆꯥꯕꯁꯤ ꯅꯨꯡꯉꯥꯏꯔꯕ ꯇꯥꯏꯕꯪꯒꯤ ꯄꯥꯛꯇ ꯇꯥꯎꯔꯤ ꯏ ꯊꯛꯅ ꯊꯛꯅ ꯈꯪꯍꯧꯗꯅ ꯏ ꯇꯩꯔꯕ ꯃꯤꯑꯣꯠ ꯈꯥꯕꯩꯗꯨ ꯃꯇꯨ ꯆꯣꯝꯕ ꯈꯨꯠ ꯑꯃꯅ ꯃꯨꯟꯒꯦ ꯇꯧꯔꯛꯏ ꯑꯩ ꯑꯃꯨꯛ ꯄꯥꯏꯒꯦ ꯃꯤꯑꯣꯠ ꯈꯥꯕꯩꯗꯨ ꯌꯥꯔꯣꯏ ꯊꯣꯡꯂꯤꯁꯤ ꯕꯣꯞ ꯍꯤꯡꯆꯥꯕꯩ ꯆꯤꯟꯖꯥꯛꯅꯤ ꯅꯪꯅ ꯃꯤꯑꯣꯠ ꯈꯥꯕꯩꯁꯤ ꯃꯨꯟꯒꯦ ꯇꯧꯔꯗꯤ ꯑꯩ ꯆꯠꯂꯦ ꯕꯣꯞꯀꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯋꯥꯀꯠꯄ ꯃꯈꯥ ꯃꯔꯩ ꯆꯤꯛꯂꯒ ꯆꯥꯛꯅ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ ꯕꯣꯞꯀꯤ ꯊꯧꯖꯥꯟꯗꯩ ꯃꯣꯃꯣꯅꯣꯛꯅ ꯍꯜꯂꯛꯏ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯔꯛꯏ ꯉꯝꯁꯨ ꯉꯝꯂꯣꯏꯗꯧꯗ ꯃꯪꯗ ꯐꯥꯎ ꯈꯜꯂꯨꯅꯨ ꯑꯩꯁꯨ ꯇꯔꯥꯏꯅ ꯐꯪꯈꯤꯕ ꯅꯠꯇꯦ ꯏꯔꯧ ꯏꯪꯈꯣꯜ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯇꯨꯝꯈ꯭ꯔꯕꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯖꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕꯁꯦ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔꯦ ꯑꯣꯏꯔꯝꯂꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕꯁꯤ ꯅꯤꯁꯥ ꯃꯈꯜ ꯑꯃ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯍꯩꯁꯤꯡꯅ ꯅꯝꯊꯥꯛ ꯇꯧꯈꯤꯒꯅꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯤꯠꯃꯥꯡꯗꯗꯤ ꯁꯥꯙꯨ ꯑꯃꯒꯤ ꯃꯑꯣꯡꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯄꯦꯕꯦꯠ ꯃꯆꯥ ꯆꯥꯔꯝꯗꯥꯏꯒꯤ ꯇꯥꯠ ꯇꯧꯗꯨꯅ ꯌꯥꯝ ꯊꯨꯞꯅ ꯃꯤꯡꯅ ꯉꯥꯡꯒꯅꯤ ꯀꯣꯁꯃꯦꯇꯤꯛꯅ ꯃꯆꯨꯝ ꯇꯥꯅ ꯏꯁꯛ ꯏꯆꯨ ꯐꯖꯍꯟꯒꯅꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯔꯝꯗ ꯑꯆꯨꯝ ꯃꯔꯥꯟ ꯊꯤꯔꯛꯀꯅꯨ ꯅꯈꯣꯏ ꯑꯣꯏꯅ ꯀꯩꯁꯨꯝ ꯁꯪꯗꯅ ꯄꯨꯟꯁꯤ ꯀꯦꯝꯒꯅꯤ ꯆꯨꯝꯊꯥꯡꯒꯤ ꯃꯈꯣꯡ ꯊꯤꯕ ꯐꯪꯕ ꯅꯨꯃꯤꯠꯇꯨꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯔꯥꯜ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯈꯪꯖꯧ ꯃꯩꯊꯛꯇ ꯉꯧꯔꯤꯕ ꯌꯦꯜꯍꯧꯃꯤ ꯊꯋꯥꯏꯁꯤꯡꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯏ ꯅꯍꯧꯅꯅ ꯑꯗꯨꯉꯩꯒꯤ ꯄꯨꯟꯁꯤꯗꯣ ꯑꯐ ꯑꯄꯨꯜ ꯂꯩꯇꯅ ꯍꯥꯡꯂ ꯃꯥꯂꯪꯗ ꯁꯥꯟꯅꯔꯝꯕꯗꯣ ꯄꯥꯏ ꯄꯥꯏꯗꯅ ꯅꯤꯡꯊꯧ ꯇꯨꯔꯦꯜꯒꯤ ꯊꯋꯥꯟ ꯃꯤꯆꯥꯛ ꯃꯔꯛꯇ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯁꯩ ꯁꯛꯇꯨꯅ ꯁꯥꯟꯅꯖꯅꯤꯡꯉꯤ ꯅꯤꯡꯇꯝꯅ ꯏꯈꯧ ꯂꯥꯡꯂꯛꯏ ꯁꯥꯔꯕ ꯃꯩꯊꯛꯁꯤꯗ ꯃꯤꯑꯣꯠ ꯁꯛꯇꯤꯒꯤ ꯀꯩꯗꯧꯉꯩ ꯂꯣꯏꯒꯅꯤ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯂꯩꯉꯥꯛꯁꯦ ꯑꯍꯤꯡꯕ ꯊꯋꯥꯏꯅ ꯊꯋꯥꯏꯁꯤꯡꯕꯨ ꯇꯝꯊꯤꯅ ꯑꯣꯠꯄꯤꯕ ꯂꯝꯂꯛꯀꯤ ꯁꯥꯁꯤꯡꯁꯨ ꯍꯥꯠꯇꯣꯛꯅꯕ ꯆꯤꯈꯥꯏꯅꯕ ꯌꯥꯎꯏꯀꯣ ꯀꯔꯤꯕꯨ ꯈꯦꯠꯅꯩ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯂꯝꯒꯤ ꯁꯥꯁꯤꯡꯒ ꯆꯥꯎꯈꯠꯂꯒ ꯁꯔꯝꯆꯠ ꯃꯊꯤ ꯐꯣꯡꯕ ꯍꯦꯜꯂꯛꯂꯗꯤ ꯁꯥꯌꯣꯛꯁꯪꯗ ꯍꯤꯡꯂꯨꯔꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯅꯠꯇ꯭ꯔꯒꯅ ꯃꯤꯡꯊꯣꯜꯂꯁꯤ ꯋꯥꯏꯜꯗ ꯂꯥꯏꯐ ꯁꯦꯟꯆꯨꯔꯤ ꯃꯁꯤꯔꯥ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕꯗꯣ